Tammugi Lanfam Kansillakli National Unity Government gi rebel singna Myanmar gi Tammu town question na thamkre Manipur gi ngamkhai ge yamna nakna leiriba Myanmar gi Tammu town hasibu khudum chanaba honabada National Unity Government NUG gi rebel sing maruaina People's Defence Force PDF Kuki National Army Burma KNB Kachin Independence Army KIA amadi Ethnic Armed Organization EAOs ingna Tammu town wasi question na paksana operation chathaba hokre haina agency gi pausing na report tawri report sing asigi matung ina hariba Myanmar da based over rebel group sing asina Tammu town gi kha amasung awang thangbada lairiba lambi sing thingjinuna Myanmar gi military junta army sing gi reinforcement sing thingna bahona bagaloina Tammu town gi akoibada military junta gi Sani National Legious Army SNA gi PUSO gi outpost sing the lepa laitana attack sing chathari hairi Tammu town asi junta amasung pro democracy government animang na yamna maroiba mafam ama oina lawba maramna Tammu town asi hanadagi hauna nakalani mangna khudum chansin na ba hona duna lagli mafam asida nakalani magta kan mamong da lan thongnari aduga lakadori ba numit kharani asida mafam asida songnari balana si kansilak pa yari maramdi nakalani ma ke ahenba reinforcement sing mafam asida changsilak pa hokre haina report asina makhatari lepa laitana pro democratic rebel sing na junta military gi mathakta chathaki attack sing da Myanmar gi sagyang amasung Kachin region na si pro democracy rebel sing na khudum chansinduna thamkibaga loinana Chin amasung Rakhine Arakan region sing asishu tamna paisilak pa hore hairi masigi mathakta pro democratic government na Myanmar gi maroiba Mandalay city da so housing attack chathadna lawsin ba hokibaga loinana mafam asida mathau toramba junta gi military training institute sing Central Myanmar Yangonda hongdokre hairi pausina makhatar duna karigoma Tammu town da chathari balana sina Kansillaklabadi Myanmar da lairiba Manipur gi rebel sing khudong thiningai oirakani Manipur rom da susangsin bada khudong cha re hairi amarom da junta gi military force sing reinforcement taw bada khudong cha da maramna Tammu town da lairiba pro democratic rebel sing asi air strike chathabana tana makoi gi oiba counter offensive atai leite haiki OPM KG Taraga Humdo Hena Fagat Kray Imphal West District ki SP Giming Ing Makada Inspector Edipang Mitay Sengmai Police Station ki OC amadi Sengmai PS ki apun batim amana OPM ni chingnaba drug KG 13.201 Fagat Pangam Kray Hari Bapolam Sing ado amuba machugi Creta car number AS10 DX 9262 da Kanglatumbi Bazar gi Kanglatumbi Mandir Maya dagi leiba Anil Katwal Kungatare Apokpa Bim Katwal dagi hariba OPM adu fagat pangam khibani tha sigi kungani pan ge yukpung tarama thoirom taba matamda fagalaba polam sing adu makhata na ain gi oiba thabalo khanaba NDPS Act ki makhada case ama register tawduna thigat pa hokre president da Meeoi ama laikhidre Thobal district ki khangabok ta leiba IRB ki post mamangda car registration number MN06LA 6313 na thombada Meeoi ama laikhidre hariba thawdo asi tha sigi kungamapan gi numidang pung nipanom taba matamda thokibani thawdo adu da laikhidreba Meeoi adu khangabok sani lawdagi khundrakpam ya school kawi masagi chahi 65 rom sure hairi asi bahchang police na thawdok thokpham dagi lawkhalaba matung ngarang Jenims ki miral sangda postmortem tawraba matung imung manungda aroiba mathau mangam pangthong na ba khusin nakre hairi